Haujik loisindana lairiba irang asi chahi lising ani henbagi puari laiba Manipur da Chaona Temsinarakpa Thoudok Amani haina UNLF ki hanagi chairman Ningthemcha Sanayaima Fongdokre wafam asi chahi taret khuntakpa ningsing thauram gi manung channa bir tikenderjit ki chambaga humfumapan suba mapok kumonga mari leinana tikenderjit ki mitam ama Tripura ki Berimurada Maikum Hangdokpagi Thauramda Mahakna Fongdokibani Maikum Hangdokpagi Thauram adu United People's Front Manipur UPF Amadi Tripura Manipuri Student Youth Coordination Committee TMSYCCO ga khutsamna silaga pangtokibani Tigenderjit ki mitamda miyamna laisu katlaba matung ngaihak tumina leptuna ikai khumnaba utki madugi matung Guchamurada laiba Panichai Mandopta Miyamgi Oiba Mifam Ama Pangtoki Thauram aduda athoiba mitunglengi warol piraduna Ningthemcha Sanayaima hai lamdam asida chatharakliba lan asi Manipur thugainaba amadi maitei muthatnanabagi chatharakpa lani aikoina ngasi thengnariba lan asi chahi lising ani henbagi puari de hinglakpa punsirol asida khwaidigi hena aikoida Temsinarakpa lan amani haina lawba yai tanja asida mitei singkhak natana Manipur da khundaminariba kanglo furup khudingmak saugat minaduna apunbagi pangal sagatpa mathau tai democracy ni hairaga democracy nataba system asina maitegi thauna lingjen chatnalon amadi mapangal pumnamak thugaiduna furup asibu shontahali Manipur da leiriba maitei sing mapangal sontharaga leirakpa asi matam sanglakle maitegi thauna lingjen lichat mating sontharakpa asigi maramdi multi party system asina election gi matamda senja thumjada miyam lubhan khiba ekoi masel gi marakta tokhai tahanba lichat Kamtharakpa kaya asina naharol amadi nupi khunai bulana lamjingli haina Ningthemcha Sanayaima makhata na fongdoki Thauram aduda Tripura Assembly gi MLA Yalam Y Brizet UPF Manipur gi President and Rupachandra na chingba miyoi kayana sarukyaki Manipur tampakta khudaleta lerakpa meti phurbase mapanga sonte bharakpasidi Panakuire. Masi Aikuigi, Purp Amoibagi, Lichat, Mating, Kemtharakpase, Ngasi, multi party system, multi party democracy Gitana Vasumba, system Asinamaram Orega, election Matamda, Pasa Mayam Saitokpa, at the Huilamsat Kemthan Ba, Adumba, Baktang Mayam Satana, Pim Aduda, Kui, Naharo Sing, Marwena, Adekui, Nupi Sing, Adum, Makal election Aduda, Lan Madugi. Democracy oibagi aseng ba vote adu pihan bai mahota sana wai chan sai thokpa adu phiam da chatharakpa democracy ni de haiba democracy aseng sakdam nataba adu ba phiam aduna ekoi se proof ama oibagi bangal yam sonda lakre asema phiam ses da masigi khulong chaw lawruga ne ngasi ekoi mayam na kukilan haibdo kukilan oramdre over force amana modi marum lepaga chatharakpa lan haibse ko loin khangal ngasi ekoi da thengnei base Manipur gi ihtihas da isinna thamaba chai Lising Anigi and Bagi Tiasta, Hingakpu Punsiro, Staista, why the Satina Temsinarakpa, Sandaki Tamsin, Sakoina, coming over Sangi.